ngasi numida waram phong ki patuan tuan ba manipuri sifong singdigi maru oibi I pau sing khongga charakana manipur top channel gi mekedi gi mem da share tawzi an bada mapalam gi pau oina ngasi di mem pijage Wuhan lab worker ahum English ngini ga taraga mapani November thara COVID-19 symptom ga loina na hospitalized tawki Wuhan Institute of Virology gi researcher ahum English ngini ga taraga mapana COVID-19 gi layong ga loina na kana narakpadagi hospitalized tawki haina US intelligence na phongdorakre masum thaudo asi haidoktana thamlakpa asina laboratory asida nanthorakpa oiramba yai haibigi hena mapung pha khudam oiba yari masum Trump administration gi matamda piramba report amagi matungina masing yamlaba researcher kaya naki suhairi amasum saisigi angan basaruki WHO gi team amana investigation sathabada virus asi sekpidagi miyoibada songsilakpa oiramba yai haikibani amasum Chinese export singna mating pangkiba WHO gi team aduna left gi leak oiningai leite haina phongdorakibani adubu WHO na mapung phaba pawdam phangba ngamkide US, UK, Canada, masum Switzerland gi export taragani pana WHO gi report adu yakide masum scientist yauna miyoi kya amana WHO gi wapam asibu supporting evidence yamna wali haibigi akanbo wakalon pinari haina spouse na phongdorakli yamna ngakningai oiriba paw amana vaccination kibadagi UP gi sagaru torel song thanakhre social media ra COVID-19 vaccine kaplabadi matam khara leiraga siragani yongjaao olagani haibana singba thagat narakpadagi vaccine kapu yadaba miyoi kya ama aikhoi gi marakta leinari amasum masigi manungsana UP gi Barabanki haina khangnaba maphamduda district adugi SDM Rajiv Kumar Sukulana vaccine kapagi kanabasing sandona taktuna hotnarabasu kibadagi miyoi taraga marikhak vaccine kapkhre aduga khungang adugi miyoi ayambana makhoi bu pharaga hidap kapi gadawre khanbadagi manak nakpa turel song thaduna Lotnakhre hairi amasum makhoi gi wakal kapli badu vaccine ati poison kapa lakli bani haiduna law khongduna senakhraga lotkhibani haina spouse na phungdorakli amaromdana mo Thailand gi district amada vaccine bu kaplabadi sanbi ama pigadawri maisam haina khangnaba Chiang Mai district ki manungsana leiba khungang asida mipung kudimak vaccine kapthoknabagi pandamda vaccine kaplaba marai bakphaba miyoi adugidamak sayol kunga mari supna sayol kudingi US dollar sahunga taraga nipan ga point humdraga nipan gi mamal oigedaba sanbi ama khainaraga lawba yagani haikre amasum miyoi lising ni phugo humdoi ge lefam mafam adu mathang thagi jun taretagi vaccine kapa haugadawri sohari amasum khungang adugi miyoi singna sanbibu yamna pami amadi yolabasu sel yamna phangi hairi amasum haujuk phawda miyoi millions leiba Thailand da miyoi 1.64 millions khat tamak vaccine kapre amadi 7 millions na registration tawba ngamkhre haina spouse na maxing na pali losilak point to papaw khara namo dos amada lupa lising yankhai ga mapan piba COVID-19 layeng na antibody kokthalama India da puthokre COVID-19 laina yamna kana nadriba miyoi singdigi hauraga khara mayai oirap tawba layong ulakpa anaba singda layeng nabagi damak antibody cocktail drug ahanba tangkaki oina barata fangle haina pharmaceutical company Rose India amadi Sipla ani na phungdokre amasum cocktail drug asi dose amada lupa lising yankhai ga mapanga satra ka yankhai oigani amasum drug asi COVID-19 virus laina da emergency da sizinaba yagani haina me manga da Central Drug Standard Control Organization ayaba emergency use authorization EUA pirakle amasum COVID-19 drug asi haujuk barata ahan tangkaki oina phangle ani suba tangkaki drug jun thagi mayai salakpada phanglagani amasum drug asi pek lak ama puthokle amasum pek amana anaba ani da yengba yabana drug asina punna covid anaba lak ani da kana pigani amasum antibody cocktail asi maru oiba hospital sing amadi COVID-19 care settings singi kuthang dagi phangba yagani hainasu pawsina makhatana phungdorakli losilak poina Manipur gi oiba maru oiba pawkhra school gi headmaster ayaba piraga mahairoi sing tuition toramba laibak thibani MSF COVID-19 gi lalak asida Singa Upper Primary School gi headmaster na ayaba piramduna school adugi mairoi singbu tuition tawduna lairamba laibak thibani haina Manipuri Students Federation MSF ki serol amana so hairi serol asin hai
MSF Thobal District Committee gi thaumisingna akaknaba paw ama phangbadagi school asida yengsinba satlubara thawong asi thengnarakpani malemgi mafam khudingda COVID-19 second wave ki tamthiraba laina layong asina paktaknana nadun sibigi sang phaw nongmada taradagi tadane iramdam asidasu lanthengna lairiba sera asida matau karamna hairiba lengaki mahailoisang asina hangbagi ayaba piduna mahairoisingi kari sukhandabagi mawongda social distance mask hand sanitizer na singba amata yauduna lengana piribi SOP amata ngakna class torambasi MSF na kanem tawi laibag thiduna mahairoising asigi marakta anaba ma yorakpa matamda imung manung laikai khul adubusu awapa takadoribani matam adudana kanana thodang pugodoribano haina sohanglakli ngasi goiba Manipur gi COVID-19 update mayam da thamjaramge hawkhiba pung kun ga mari asida yamlaba miye hevda miye songa kuntra ga nipan nauna COVID-19 positive oikhre Manipur da positive oirakhraba miye singsi Bisnupur gi kun ga mathoi Sandel gi manga Chusampur gi kuntra ga mari Imphal East gi sam ga humpu ga mari Imphal West gi sani ga ni Jadibam gi taret kaksing gi tara ga ni thoi Kamjong dagi ama Kangpokpi dagi taret None dagi mari Senapati dagi nipan Tamenglong dagi mari Tengnopal dagi manga Thobal dagi taraga nipan amasung Okhol dagi nifugan tarukni ado apun moina miyai songa kuntraga nipan nauna COVID-19 na positive hanikre haidi hairiba pungpham pungkun ga mari isda nauna miyai songa kuntraga nipan COVID-19 na positive oirakraba matung sida Manipur yamna bamiyoy habida miyoy Bisnupur gi miyoy ama Imphal East gi miyoy taret Imphal West gi miyoy taret Kaksing gi miyoy ama amasung Thobal gi miyoy taret apun boyna miyoy taraga taret positive oiduna laikhidre hairi Manipur sida adu hauji COVID-19 gi oiriba mayamda sorakpa mayamda share tawjaramgi apun boyna COVID-19 positive oiduna lairiba miyoy masingasi miyoy lising Nipuga mariga satruka kunga tere suri hairiba miyoy sigi manungsida mayam ngasi miyoy sangwa kuntraga nipan positive oibisi yauragani aduga ngasi COVID-19 gi naba pharaktuna recover tawkiba miyoy masingsina satruka taraga mathoini aduga apun boyna recover tawkiba miyoy masingsina miyoy lising kuntraga tereka samriga humdraga nipani aduga hauji nahanduna lairiba miyoy masingsina miyoy lising taruka samriga nipuga marini hairiba active case ta lairiba miyoy singsi general population dagi miyoy lising taruka sahumga yankhaiga marini CIPF tagi di sutna tagi miyoy maudrani aduga ngasi hawkiba pung kunga mari isda miyoy taraga tareni Manipur COVID-19 positive oiduna laikhidribisi hairiba miyoy taraga tare isi tharaga apun bo oina state asida COVID-19 na laibak thiduna laikhidaba miyoy masingsi miyoy satret ka manga sure amasum state sigo eriba recovery rate si adugi matik singthania one 83.98% laidi hainsu ngasi thadorkiba COVID-19 updates na makhatari aduga yamna nungaini ba pawman mem ngasi punna miyoi songa ga kuntra ga nipani na COVID-19 na hawkiba pungkun ga maris da Manipur positive oiribasi hairiba positive oiriba masing sidagi state asida su recover tawba miyoi mising haibadi COVID-19 gi naba pharakpa masing heli haibadi ngasi punna recover tawkriba miyoi masing si satruka taraga mathoini aduna positive oiba masing dagi di ngasi gona recover tawba miyoi masing henkre aduna mayam COVID-19 si mayam sangdana maithiba pirasi hainasu Manipur optional ga makedi mayam na thamjari adu mayam ngasi gona di pawsi matang sa luisinjarage aduga pathoksa gi brasoi ki balan ki kya yaursu mayam ngakpigani anabu ipawledi marakthana adum update pijarake hena mayam na thamjari and thank you